Saudi Arab tagi nupa mana actress Amber Heard ta marriage ki proposal ama pirakpa. Saudi Arab tagi nupa aduna actress Amber Heard ta marriage ki proposal ama pirakre haiduna media da yamna nok nakre nai nakre proposal ado marriage ki ni nupa ado Saudi Arab ki ni Instagram da proposal thamlaki bani proposal adu da nupa adu na hairaki mana Johnny Depp tagi yamna hena pai Johnny Depp ti ahan oire all the man mana nang bu thadok lai kai daure nangi thong mafam kuding tingra bazu ai lai ni basidi may Allah bless us hojikti nangi oina ai lep labani all the man Johnny Depp ta thadok lai kai daure ai lep labani aingon da luhong lo hairaki nupa aduna Amber Heard ta voice clip oina sutharaki hairi Amber Heard no apamasi nokki aduga miyam na comment mayam pinaraki comment sing aduda nokpa karib na ba emoji kaya su yauri haukiba Wednesday da Johnny Depp amadi Amber Heard ke markta high profile defamation case chataduna lakpado loisinki matam sangna case asi tawnak patungda Johnny Depp na thoiki court na Johnny Depp lanti mayumakai tuikiba makoyani huna bata mang ta kraba puna maki oina $1,000,000 15 Johnny Depp ta hanjin na haiki masita bada Amber Heard kap ki mana haiki no pi goina mateng laiti Johnny amadi Amber matam sagda dating tawnar batungda private ceremony amagi matungda Johnny Depp ki yunda 2015 da lohong bani adugi tungda matam sangna nuaina panahoti May 2016 da divorce case file dawraki aduga tonga na laiminrak bani masigi tungda Amber Heard na Johnny Depp ki matakta maral kaya marum siduna paisa demand tauki Johnny Depp ki career manghan ki adu finally case ase pirate asilang amkre Amber Heard ki heartbroken wai ki masida ma bulot na pamja duna lairaba arab ki nupa duna Amber Heard ta lohong lasi haiduna propolis jail ase thamlaki bani media na asumna so hai Amber Heard ta nupa sina hana su text irakre mana pamja bajatni Aquaman ki actress asibu post ado viral wai ki million kaya na nga hekti yanki Amber Heard ki mai kai digi kari iki haiba ki paudi leiti Saudi ki nupa duna masimu hairaki Amber Heard ta madudi nang bon thuk nang nungai na thamgani all the man Johnny Depp na matupi bangamloi nang bu hojik miyam na nok nari karem nari adubu aina khangi nang ki value nang di blessed nupi ni aduna ai ge leira si haiki Amber Heard na Johnny Depp pu baram chat mong cha da ba yu da drugs da ngawpa nupi phuba nupa ni haina maral sirak pani